ꯃꯤꯀꯨꯞꯇꯨꯗ ꯀꯩꯁꯨ ꯍꯥꯏꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯃꯁꯥꯅ ꯁꯥꯟꯅꯔꯝꯕ ꯁꯥꯟꯅꯄꯣꯠꯁꯤꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯏꯆꯥꯊꯣꯏꯕꯤ, ꯄꯄꯥ ꯂꯥꯟꯈ꯭ꯔꯦ ꯏꯆꯥꯊꯣꯏꯕꯤ꯫ ꯂꯥꯟꯖꯈꯤꯕ ꯄꯥꯞꯁꯤꯡ ꯑꯁꯤꯅ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯆꯤꯝꯕꯥꯜ ꯑꯗꯨꯗꯒꯤ ꯄꯄꯥ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯐꯥꯎꯕ ꯇꯥꯗꯅ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ? ꯏꯄꯥ ꯂꯥꯜꯂꯦ, ꯏꯆꯥꯊꯣꯏꯕꯤ ꯄꯄꯥ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯊꯟꯇ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯨꯇꯨꯝ ꯇꯥꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯟꯖꯤꯟꯖꯩ꯫ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯀꯔꯃꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯕꯦꯝꯍꯜꯅ ꯁꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝ ꯃꯈꯨꯠꯇ ꯆꯝꯐꯨꯠ ꯕꯥꯎꯜ ꯑꯃ ꯄꯥꯏꯗꯨꯅ ꯇꯞꯅ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯂꯩꯃ, ꯁꯦ ꯆꯝꯐꯨꯠꯁꯦ ꯈꯤꯇꯪ ꯆꯥꯁꯤꯁꯦ꯫ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯅꯦ ꯅꯁꯥꯗꯣ꯫ ꯂꯩꯃꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯍꯨ ꯍꯥꯞꯄ ꯆꯝꯐꯨꯠꯂ? ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯁꯣꯏꯈ꯭ꯔꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯅꯤ ꯑꯩꯒꯤꯁꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯔꯥꯜ ꯈꯪꯖꯔꯤ꯫ ꯆꯩꯔꯥꯛ ꯀꯌꯥ ꯑꯃꯁꯨ ꯐꯪꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯔꯁꯤ꯫ ꯂꯩꯃ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯐꯥꯎꯕ ꯇꯥꯔꯔꯣꯏꯗꯕꯅꯤꯀꯣ꯫ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯅꯤꯀꯣ, ꯅꯪꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯕꯅꯦ꯫ ꯇꯁꯦꯡꯅꯃꯛꯁꯨ ꯂꯩꯃ ꯊꯃꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯦ꯫ ꯇꯨꯡꯃꯥꯡ ꯌꯦꯡꯂꯨꯕꯗ ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯏꯆꯥꯊꯣꯏꯕꯤ ꯍꯥꯏꯅ ꯀꯧꯖꯅꯤꯡꯂꯛꯄ ꯃꯇꯝ ꯀꯧꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯊꯥꯗ ꯄꯝꯗꯨꯅ ꯀꯞꯄ ꯊꯦꯝꯖꯕ ꯑꯣꯏꯅꯖꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯁꯤꯡꯂꯨꯕ ꯃꯤꯀꯨꯞꯇ ꯈꯔ ꯂꯩꯃꯤꯟꯅꯔꯝꯕ ꯃꯇꯝ ꯑꯗꯨ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯔꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯁ꯭ꯌꯥꯝ ꯊꯕꯛ ꯆꯠꯈꯤ꯫ ꯔꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯏ ꯂꯩꯃꯗ꯫ ꯂꯩꯃꯅ, ꯔꯥꯁꯤꯌꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯅꯨꯡꯉꯥꯏꯔꯤ ꯏꯆꯦ, ꯑꯗꯣ ꯍꯥꯏꯌꯨꯅꯦ ꯏꯆꯦ, ꯏꯆꯥ ꯈꯨꯁꯤꯗꯣ ꯋꯥ ꯉꯥꯡꯕ ꯍꯩꯔꯤꯕꯨ? ꯂꯩꯃ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯈꯥꯝꯕ ꯅꯪꯍꯧꯗ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯁꯤꯟꯊꯔꯛꯏ꯫ ꯂꯩꯃ ꯀꯞꯅꯤꯡꯕꯗꯨ ꯈꯥꯡꯖꯤꯟꯗꯨꯅ, ꯅꯪꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ꯭ꯔꯥ? ꯀꯧꯏ꯫ ꯀꯌꯥꯝ ꯅꯨꯡꯁꯤ? ꯐꯔꯦ ꯐꯔꯦ, ꯅꯪ ꯅꯁꯥꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ? ꯇꯧꯗꯦꯗ ꯏꯆꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯦꯁꯨ ꯊꯝꯃꯒꯦꯀꯣ꯫ ꯔꯥꯁꯤꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗ꯭ꯔꯤꯉꯩ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ, ꯀꯥꯎꯊꯣꯛꯄ ꯅꯥꯏꯗ꯭ꯔꯕꯗꯤ ꯃꯥꯡ ꯊꯥꯅ ꯆꯪꯁꯤꯟꯕꯗꯤ ꯑꯣꯏꯊꯣꯛꯇꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯗꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯑꯗꯨꯃꯛ ꯃꯔꯩꯔꯤꯕꯅꯤ꯫ ꯂꯩꯃꯁꯨ ꯇꯞꯅ ꯇꯞꯅ ꯃꯄꯨꯔꯣꯏꯕꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯏꯔꯦꯟꯖꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯁ꯭ꯌꯥꯝꯁꯨ ꯑꯗꯨꯃꯉꯥꯏ꯫ ꯂꯩꯃꯅ ꯃꯥꯕꯨ ꯉꯥꯛꯄꯤꯕ ꯃꯥꯟꯕ ꯃꯇꯧ ꯁꯨꯝ ꯎꯠꯂꯛꯄꯅ ꯃꯥꯁꯨ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯂꯤ꯫ ꯊꯥ ꯈꯔ ꯍꯧꯖꯤꯟꯈꯤꯕꯒ ꯂꯩꯃ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯅ ꯌꯨꯝ ꯑꯗꯨ ꯍꯔꯥꯎꯕꯅ ꯄꯨꯡꯅꯤꯟ ꯅꯤꯟꯈ꯭ꯔꯦ꯫ ꯁꯥꯡꯈ꯭ꯔꯕ ꯊꯥ 9 ꯑꯗꯨ ꯀꯝꯗꯧꯅ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯩꯃꯒꯤ ꯇꯝꯄꯥꯛꯇ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯆꯦꯟꯅ ꯆꯣꯡꯅ ꯁꯥꯟꯅꯒꯗꯧꯔꯤ꯫ ꯁ꯭ꯌꯥꯝ ꯃꯤꯀꯨꯞꯇꯨꯗ ꯔꯥꯁꯤꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯆꯠꯊꯣꯛꯂꯒ ꯀꯣꯜ ꯇꯧꯏ꯫ ꯔꯥꯁꯤꯌꯥ, ꯅꯪ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯨꯄꯥ ꯑꯣꯏꯕ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯕ꯭ꯔꯥ? ꯔꯥꯁꯤꯅ, ꯅꯨꯄꯥ ꯑꯣꯏꯕ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯕ꯭ꯔꯥꯗꯤ ꯀꯩꯅꯣ? ꯅꯪꯅ ꯑꯩꯕꯨ ꯂꯧꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯂꯩꯁꯥꯕꯤ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯁꯦ ꯅꯧꯄꯨꯗꯨꯅ ꯀꯣꯏꯆꯠ ꯆꯠꯀꯗ꯭ꯔꯣ? ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝ ꯋꯥꯍꯩ ꯑꯗꯨꯗ ꯀꯟꯅ ꯂꯥꯎꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯦꯡꯂꯒ ꯈꯥ ꯆꯤꯛꯅ ꯍꯥꯏꯔꯛꯏ꯫ ꯔꯥꯁꯤꯌꯥ, ꯅꯪꯃꯛꯅ? ꯑꯗꯨꯒ ꯅꯪꯅ ꯑꯣꯐꯤꯁꯇ ꯂꯥꯛꯄꯒꯤ ꯋꯥꯍꯟꯊꯣꯛꯅ ꯀꯔꯤ? ꯔꯥꯁꯤ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯂꯒ, ꯅꯪꯕꯨ ꯉꯥꯎꯍꯟꯕ ꯂꯥꯛꯑꯝꯃꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯅꯥꯟꯊꯔꯒ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯇꯞꯅ ꯐꯝꯊꯔꯛꯏ꯫ ꯔꯥꯁꯤꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯗꯤ ꯇꯥꯡꯅ ꯐꯪꯕ ꯃꯅꯤꯅꯤ꯫ ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯅꯨꯄꯤ ꯈꯨꯗꯤꯡꯒꯤ ꯀꯜꯂꯛꯅꯐꯝ ꯑꯣꯏꯔꯤꯕ ꯔꯥꯙꯤꯀꯥ ꯍꯥꯏꯅ ꯏꯃꯥꯅ ꯊꯣꯟꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯤ꯫
ꯁ꯭ꯌꯥꯝ ꯐꯝꯊꯔꯛꯄꯗꯨ ꯃꯥ ꯈꯪꯏ꯫ ꯃꯆꯥꯗ ꯍꯥꯏꯔꯤꯕ ꯋꯥ ꯈꯔꯗꯨ ꯂꯣꯏꯕꯒ ꯁ꯭ꯌꯥꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ, ꯑꯩ ꯌꯨꯝ ꯍꯟꯕꯒꯗꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯒꯦ꯫ ꯑꯩ ꯇꯥꯃꯣꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ꯫ ꯀꯩꯅꯣ ꯂꯩꯃ, ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯋꯥꯍꯩꯒꯤ ꯋꯥꯅꯤ꯫ ꯅꯪꯅ ꯇꯧꯈꯤꯕꯁꯤꯡꯗꯨꯕꯨ ꯉꯥꯛꯄꯤꯐꯝ ꯊꯣꯛꯄ ꯅꯔꯥꯜꯂꯣ? ꯅꯁꯥꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ꯫ ꯅꯪꯁꯨ ꯅꯁꯥꯒꯤ ꯑꯄꯥꯝꯕꯒꯤꯗꯃꯛ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗ ꯇꯧꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯏꯁꯥꯒꯤ ꯀꯥꯟꯅꯕꯒꯤꯗꯃꯛ ꯇꯧꯈꯤꯕꯅꯤ꯫ ꯅꯪꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯨ ꯈꯪꯏ꯫ ꯅꯪ ꯅꯆꯥꯅꯨꯄꯥ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯄꯤꯕ ꯉꯝꯗꯦ꯫ ꯅꯆꯥꯅꯨꯄꯥ ꯄꯥꯝꯕꯒꯤ ꯃꯩꯔꯤꯅ ꯅꯁꯥꯗ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯟꯊꯕ ꯉꯝꯗꯦ ꯅꯪ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛꯁꯨ ꯅꯆꯥꯅꯨꯄꯤꯅꯤ꯫ ꯊꯥꯖꯕ ꯊꯝꯅꯤꯡꯉꯥꯏ ꯀꯔꯤ ꯂꯩꯔꯤ? ꯂꯩꯇꯦ꯫ ꯊꯥꯖꯗꯦ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯥꯖꯕ ꯊꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯁ꯭ꯌꯥꯝ ꯆꯥꯎꯔꯕ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯦ꯫ ꯂꯩꯃ ꯃꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ꯫ ꯏꯕꯦꯝꯍꯜꯅ, ꯂꯩꯃ, ꯏꯃꯥꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯇꯨꯅ ꯏꯆꯥꯁꯤꯡꯕꯨ ꯋꯥꯍꯜꯂꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ꯫ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯈꯟꯒꯅꯨ꯫ ꯏꯃꯥꯅ ꯍꯣꯠꯅꯕꯤꯕꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯏꯃꯥ, ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ, ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯕꯅꯣ? ꯔꯥꯁꯤꯅ ꯑꯥꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯗꯤꯡꯃꯛꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯔꯦ꯫ ꯃꯥꯁꯨ ꯁꯤꯗ ꯂꯩꯔꯒ ꯃꯌꯨꯝ ꯃꯀꯩ ꯄꯥꯅꯕꯁꯨ ꯍꯥꯏꯁꯤ꯫ ꯑꯩ ꯏꯆꯥ ꯈꯨꯁꯤ ꯑꯃꯗꯤ ꯔꯥꯙꯤꯀꯥ ꯑꯅꯤꯃꯛ ꯏꯆꯥ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯧꯗꯥꯡ ꯄꯨꯝꯕ ꯂꯧꯒꯦ꯫ ꯏꯆꯥꯗꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯃꯔꯛ ꯑꯃꯗꯤ ꯐꯣꯟ ꯌꯥꯝ ꯇꯧꯔꯛꯑꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯏꯆꯥꯗꯣ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯝꯂꯅꯤ꯫ ꯏꯕꯦꯝꯍꯜ, ꯋꯥꯐꯝꯗꯣ ꯏꯃꯥꯅ ꯍꯧꯗꯣꯛꯇꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ꯫ ꯑꯗꯨꯕꯨꯅꯦ, ꯃꯥꯅ ꯁꯤ ꯇꯠꯄ ꯃꯈꯩ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯁꯤꯅꯤ꯫ ꯏꯃꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯃꯥꯅ ꯌꯣꯛꯂꯕꯅꯤ, ꯄꯤꯕ ꯉꯝꯂꯔꯣꯏ ꯁꯤꯅꯤ ꯍꯥꯏꯔꯤꯕꯁꯦ꯫ ꯂꯩꯃ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯁꯥꯎꯅꯤꯡꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯏꯃꯥ? ꯃꯇꯝ ꯈꯔꯒꯤ ꯁꯤꯟꯅꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯅ ꯏꯆꯥ ꯑꯅꯤꯃꯛ ꯃꯃꯥ ꯁꯛꯅ ꯌꯣꯛꯄ ꯍꯥꯏꯅ ꯌꯥꯅꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯍꯦꯛ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ? ꯁꯦ ꯏꯕꯦꯝꯃ, ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨꯁꯦ꯫ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯕꯁꯨ ꯏꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕ ꯅꯠꯇꯦꯅꯦ꯫ ꯏꯃꯥ ꯆꯠꯂꯕꯁꯨ ꯆꯠꯀꯦ꯫ ꯑꯁꯣꯝꯗꯅ ꯔꯥꯁꯤꯗꯤ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯅꯧꯕ ꯁꯪꯁꯥꯔ ꯑꯃꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯛꯄ ꯇꯟꯖꯥꯅꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯨꯁꯤꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯃꯃꯥ, ꯑꯩꯁꯦ ꯅꯃꯥ ꯅꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ? ꯈꯨꯁꯤ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯒ, ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯒꯦ꯫ ꯀꯥꯏꯗꯩ ꯄꯩꯁꯥꯅꯣ? ꯂꯩꯇꯦ ꯂꯩꯇꯦ꯫ ꯉꯁꯥꯏ ꯀꯀꯥ ꯑꯃꯅ ꯄꯤꯔꯝꯃꯤꯗꯨꯗꯤ꯫ ꯑꯗꯨꯗꯤ ꯅꯪꯁꯨ ꯇꯥꯜꯂꯣꯗꯅ ꯄꯩꯁꯥ, ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯈꯨꯁꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯔꯥꯁꯤꯒꯤ ꯋꯥꯍꯩ ꯑꯗꯨ꯫ ꯑꯗꯨꯕꯨ ꯆꯩꯕ ꯃꯥꯟꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯂꯨꯛꯊꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯁꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯇꯧꯅꯤ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯍꯩꯗꯨꯅ ꯀꯔꯤ? ꯑꯩꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯤꯡꯁꯤꯡꯂꯛꯏ ꯂꯩꯃꯅ ꯃꯄꯥꯝ ꯍꯟꯈꯤꯕꯒ ꯁ꯭ꯌꯥꯝꯅ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨ꯫ ꯔꯥꯁꯤꯅ, ꯀꯩ ꯂꯩꯔꯦ? ꯅꯪꯕꯨ ꯏꯆꯤꯟ ꯄꯦꯟꯅ ꯑꯣꯛꯇꯕꯤ ꯀꯧꯒꯦ ꯍꯥꯏꯅ ꯇꯧꯔꯛꯄ? ꯔꯥꯁꯤ ꯅꯣꯛꯂꯗꯨꯅ, ꯀꯩ ꯋꯥꯇꯥꯅꯦꯒꯦ? ꯃꯥꯅꯦ, ꯅꯪꯗꯤ ꯑꯣꯛꯇꯕꯤꯅꯤ, ꯑꯣꯛꯇꯕꯤ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ, ꯑꯣꯛꯇꯕꯤ꯫ ꯔꯥꯁꯤ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯈꯪꯀꯟ ꯀꯟꯈꯠꯇꯨꯅ, ꯁ꯭ꯌꯥꯝ! ꯑꯗꯨꯝꯅ ꯍꯦꯛ ꯂꯥꯎꯕꯗꯗꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯍꯧꯅ ꯍꯦꯛꯇ ꯀꯞꯂꯛꯏ꯫ ꯁ꯭ꯌꯥꯝꯁꯨ ꯇꯥꯏ, ꯑꯗꯨꯅ ꯍꯪꯂꯛꯏ, ꯃꯄꯥ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯆꯥ ꯑꯃ ꯌꯣꯛꯑꯕ ꯅꯠꯇ꯭ꯔꯣ? ꯏ ꯃꯁꯦꯟ ꯃꯁꯛ ꯈꯪꯅꯕꯗꯨꯗꯤ ꯍꯦꯛꯇ ꯆꯠꯅꯕꯤ ꯀꯤꯗꯅ ꯃꯤꯔꯥꯏꯈꯤ꯫ ꯅꯪꯁꯦ ꯁꯤꯒꯨꯝꯕ ꯌꯥꯅꯤ ꯈꯪꯕꯒꯤꯅꯤ ꯑꯩꯅ ꯇꯧꯈꯤꯕꯗꯣ꯫ ꯔꯥꯁꯤ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯤ꯫ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯍꯧꯖꯤꯛꯇ ꯀꯞꯂꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕꯤ ꯈꯨꯁꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫
ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩꯗꯨꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯋꯥꯍꯩ ꯍꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯏ꯫ ꯐꯖꯕ ꯋꯥꯍꯩ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡꯕꯤ, ꯑꯗꯨꯒ ꯑꯊꯤꯕ ꯋꯥꯍꯩ ꯑꯃꯅ ꯐꯅ ꯐꯔꯝꯕ ꯃꯤꯁꯨ ꯁꯪꯁꯥꯔ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯔꯥꯁꯤꯒꯤ ꯄꯨꯟꯁꯤ ꯍꯣꯡꯈ꯭ꯔꯦ ꯇꯞꯅ ꯇꯞꯅ꯫ ꯀꯅꯥꯁꯨ ꯉꯥꯡꯕꯤ ꯁꯛꯄꯤꯅꯕ, ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯕꯤꯅꯕ ꯂꯩꯇꯕꯒ ꯃꯄꯥ ꯃꯄꯥ ꯑꯣꯏꯈ꯭ꯔꯦ꯫ ꯈꯨꯁꯤꯕꯨ ꯀꯝꯗꯧꯅ ꯊꯥꯛꯀꯅꯤ ꯈꯪꯂꯛꯇꯕꯒ ꯃꯁꯥꯒꯤ ꯍꯛꯆꯥꯡ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯠꯇꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯕꯦꯝꯍꯜ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯄꯒ ꯃꯄꯥ ꯁꯥꯅꯅ ꯔꯥꯁꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯊꯣꯛꯈꯤ꯫ ꯏꯕꯦꯝꯍꯜ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅꯤꯡꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ, "ꯀꯅꯥꯅꯣ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯔꯥꯁꯤ?" "ꯀꯅꯥꯝꯇ ꯅꯠꯇꯦ." "ꯀꯅꯥꯝꯇ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯍꯥ? ꯀꯅꯥꯝꯇ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯃꯤꯔꯝꯁꯤꯗ ꯅꯪꯅ ꯅꯅꯦ ꯈꯣꯏꯒ ꯂꯩꯌꯨ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯁꯨꯝꯅ ꯑꯣꯛꯇꯕ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯆꯠꯅꯕ꯭ꯔꯣ? ꯍꯥ? ꯈꯨꯝꯃꯣ, ꯈꯨꯝꯃꯣ ꯅꯆꯤꯟꯗꯣ!" ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯁꯦ ꯑꯁꯨꯛ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ? ꯏꯕꯦꯝꯍꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯏ꯫ "ꯃꯁꯤꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ? ꯍꯥ? ꯃꯁꯤꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ? ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯗꯨꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯃꯁꯤꯒꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯪꯅ ꯃꯔꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯍꯥ? ꯀꯔꯤꯅꯣ?" "ꯏꯃꯥ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯂꯕꯗꯤ ꯑꯩ ꯀꯩꯗꯧꯅꯤ?" ꯏꯕꯦꯝꯍꯜ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥꯅꯁꯨ ꯇꯠꯇꯅ ꯍꯥꯏꯕꯗꯨꯅꯤ, ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯅ. ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯀꯌꯥꯔꯛ ꯍꯥꯏꯔꯛꯁꯅꯨ, ꯑꯩꯅ ꯂꯥꯟꯗ꯭ꯔꯒ ꯂꯣꯏꯔꯦꯗꯅ. ꯏꯃꯥ, ꯇꯧꯁꯨ ꯇꯧꯗꯕ ꯊꯕꯛ ꯑꯃꯒꯤ ꯃꯤꯅ ꯏꯀꯥꯏ ꯍꯪꯒꯣꯏꯔꯕ ꯃꯤꯡꯊꯣꯜ ꯑꯃ ꯐꯪꯂꯕꯗ ꯃꯗꯨ ꯑꯩꯅ ꯑꯆꯨꯝꯕ ꯑꯣꯟꯊꯣꯛꯄꯗꯤ ꯃꯤꯅ ꯍꯥꯏꯅꯔꯤꯕꯗꯣ ꯃꯗꯨꯅ ꯄꯥꯡꯗꯕ ꯃꯤꯒꯤ ꯋꯥꯅꯤ. ꯃꯤꯅ ꯑꯩꯉꯣꯟda ꯏꯕꯦꯝꯃ ꯅꯪꯁꯦ ꯁꯛ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯔꯗꯤ ꯐꯖꯔꯦ ꯍꯥꯏꯔꯤꯕ ꯁꯛꯇꯣ ꯍꯦꯟꯅ ꯐꯖꯅꯕ ꯍꯣꯠꯅꯕ꯭ꯔꯣ? ꯍꯥ? ꯍꯣꯠꯅꯗꯦ. ꯅꯤꯡꯁꯤꯡꯂꯒ ꯄꯪꯍꯥꯗ ꯍꯔꯥꯎꯗ꯭ꯔꯣ? ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯁꯛꯁꯦ ꯐꯖꯕ ꯈꯔ ꯋꯥꯠꯂꯤ, ꯊꯤꯖꯤꯜꯂꯦ ꯍꯥꯏꯔꯕꯗꯤ ꯃꯗꯣ ꯐꯖꯅꯕ ꯍꯣꯠꯅꯩ. ꯑꯐꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯔꯛꯄꯒꯤꯗꯤ ꯍꯦꯟꯅ ꯅꯤꯡꯁꯤꯡ ꯍꯔꯥꯎꯏ. ꯃꯍꯧꯁꯥꯅꯤ. ꯐꯠꯇꯕ ꯍꯥꯏꯔꯛꯄꯗ ꯐꯠꯇꯕꯗꯨ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯃꯗꯣ ꯅꯪꯃꯨꯛ ꯄꯪꯕ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ. ꯃꯁꯦ ꯅꯪ ꯈꯪꯉꯨ. ꯈꯨꯗꯣꯝꯕꯤ, ꯈꯨꯌꯥꯏ, ꯈꯨꯅꯤꯡꯊꯧ, ꯊꯤꯟꯅꯤꯡꯕ ꯊꯤꯟꯁꯅꯨ. ꯏꯃꯥ ꯂꯩꯔꯤ. ꯅꯪꯒꯤ ꯏꯃꯥ ꯂꯩꯔꯤꯌꯦ. ꯏꯆꯥ ꯑꯅꯤꯒꯤ ꯅꯃꯥ ꯂꯩꯔꯤ. ꯑꯩꯅ ꯄꯤꯈꯤꯕ, ꯇꯥꯛꯈꯤꯕ ꯏꯆꯥꯁꯤꯡꯗ ꯍꯧꯅ ꯂꯣꯟꯆꯠ ꯁꯃꯥꯖ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯏꯃꯥ ꯅꯈꯣꯏꯗ ꯊꯥꯖꯩ. ꯅꯈꯣꯏꯅ ꯏꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯋꯥꯍꯜꯂꯣꯏ ꯍꯥꯏꯕꯁꯦ ꯏꯃꯥ ꯊꯥꯖꯩ. ꯏꯃꯥ, ꯁꯪꯁꯥꯔꯁꯤꯗ ꯑꯐꯕ ꯃꯤ ꯂꯩꯕ ꯌꯥꯗꯦ. ꯑꯗꯨꯅ ꯑꯩꯁꯨ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯅꯕ ꯁꯥꯍꯤꯡ ꯆꯥꯕ ꯑꯣꯜꯂꯦ." ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯏ. ꯅꯨꯄꯥ ꯑꯗꯨꯅ, "ꯔꯥꯁꯤꯌꯥ." ꯔꯥꯁꯤ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯂꯦꯞꯁꯤꯟꯂꯤ. ꯃꯗꯨ ꯎꯕꯗ ꯏꯕꯦꯝꯍꯜ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯤ. ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯉꯛ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯈꯤ. ꯑꯗꯨꯒ ꯔꯥꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯏ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ. "ꯅꯐꯤ ꯌꯣꯝꯃꯨ, ꯍꯧꯖꯤꯛꯃꯛ ꯌꯣꯝꯃꯨ. ꯅꯪ ꯉꯁꯤꯃꯛ ꯏꯝꯐꯥꯜꯗ ꯑꯩꯒ ꯄꯨꯟꯅ ꯂꯩꯒꯗꯕꯅꯤ. ꯅꯐꯤ ꯌꯣꯝꯃꯨꯁꯨ ꯆꯠꯂꯣ." "ꯑꯩ ꯆꯠꯂꯣꯏ. ꯑꯩ ꯁꯤꯗ ꯂꯩꯅꯤ ꯏꯃꯥ. ꯅꯪꯕꯨ ꯑꯩꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯉꯨ. ꯑꯗꯨꯕꯨ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ. ꯑꯐ ꯐꯠꯇ ꯃꯨꯟꯅ ꯈꯪꯂꯕꯅꯤ. ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯐꯤꯅꯔꯣ ꯂꯣꯏꯁꯤꯜꯂꯨ ꯏꯕꯦꯝꯃ." "ꯈꯨꯁꯤ, ꯇꯥꯕ꯭ꯔꯣ? ꯕꯨꯕꯣꯛꯀ ꯌꯨꯝꯗ ꯍꯜꯂꯛꯗꯧꯅꯤ. ꯂꯣꯏꯁꯤꯜꯂꯣ." ꯈꯨꯁꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯕꯦꯝꯍꯜꯗ ꯀꯣꯟꯁꯤꯜꯂꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯕꯨꯕꯣꯛ, ꯑꯩꯈꯣꯏ ꯆꯠꯇꯧꯔꯕꯣ ꯌꯨꯝꯗ?" "ꯆꯠꯂꯗꯧꯕꯅꯤ. ꯕꯨꯕꯣꯛꯅ ꯂꯧꯕ ꯂꯥꯛꯏꯁꯦ ꯏꯁꯨꯒ ꯃꯃꯥꯒꯅꯤꯅꯦ." ꯈꯨꯁꯤ ꯍꯔꯥꯎꯕꯅ ꯈꯪꯆꯣꯡ ꯆꯣꯡꯉꯤ. ꯔꯥꯁꯤꯅ ꯑꯉꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯤ. "ꯁꯦ ꯅꯪꯒꯤ ꯌꯨꯝꯅꯤ. ꯁꯤ ꯅꯠꯇꯕ ꯅꯪꯒꯤ ꯌꯨꯝ ꯂꯩꯇꯦ." ꯏꯕꯦꯝꯍꯜ ꯈꯣꯟꯖꯦꯜ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯏ. "ꯕꯦꯝꯃ, ꯔꯥꯁꯤ, ꯀꯥꯟꯅꯔꯣꯏ. ꯅꯐꯤ ꯌꯣꯝꯃꯨ. ꯆꯠꯅꯕ ꯇꯧꯁꯤꯅꯦ ꯅꯪꯕꯣ." "ꯑꯩ ꯆꯠꯂꯣꯏ ꯏꯃꯥ." "ꯑꯗꯨꯗꯤ ꯏꯁꯨꯁꯤꯁꯨ ꯅꯪꯒꯨꯝꯕꯤ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ?"
ꯑꯩꯒꯨꯝꯕꯤ ꯍꯥꯏꯕꯗꯤ ꯀꯔꯝꯕ ꯑꯩꯒꯨꯝꯕꯤꯅꯣ? ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯪꯒꯨꯝꯕꯤꯁꯦ, ꯅꯪꯒꯨꯝꯕꯤꯁꯦ. ꯏꯃꯥ, ꯃꯤꯅ ꯑꯩꯉꯣꯟꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯏꯖꯕ ꯂꯧꯈꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯅ ꯂꯧꯕꯅ ꯐꯠꯇꯕ꯭ꯔꯥ? ꯏꯁꯣꯔꯅ ꯑꯁꯨꯛ ꯃꯃꯜ ꯌꯥꯝꯕ ꯈꯨꯗꯣꯜ ꯃꯌꯥꯝ ꯑꯃ ꯄꯤꯕꯤꯔꯒ ꯀꯩꯒꯤ ꯃꯥꯡꯍꯟꯗꯣꯏꯅꯣ? ꯁꯤꯖꯤꯟꯅꯕ ꯇꯥꯕꯅꯤ, ꯑꯐꯕꯗ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕꯗ ꯑꯣꯏꯒꯦꯔꯥ. ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪ ꯆꯠꯂꯔꯣꯏ ꯈꯜꯂꯦ. ꯑꯩ ꯆꯠꯂꯔꯣꯏ. ꯑꯣ, ꯐꯔꯦ. ꯏꯆꯥꯅ ꯑꯗꯨ ꯌꯧꯔꯗꯤꯅꯦ, ꯏꯃꯥꯁꯨ ꯆꯠꯂꯣꯏ. ꯅꯆꯦꯅ ꯑꯥꯗ ꯃꯥꯏꯅ ꯂꯩꯖꯔꯅꯤ. ꯏꯃꯥ, ꯂꯩꯕꯤꯔꯅꯨ, ꯆꯠꯈ꯭ꯔꯣ. ꯏꯃꯥꯁꯦ ꯅꯈꯣꯏꯕꯨ ꯄꯣꯛꯂꯤꯕꯅꯤ. ꯅꯈꯣꯏꯒꯤ ꯅꯀꯣꯛꯇ ꯀꯔꯤ ꯁꯥꯟꯅꯔꯤꯕ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯃꯨꯟꯅ ꯈꯪꯏ. ꯑꯗꯨꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯅꯊꯟꯇ ꯊꯥꯗꯣꯛꯂꯝꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯔꯥꯁꯤ ꯈꯨꯝꯂꯝꯗ꯭ꯔꯦ. ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯃꯃꯥꯅꯤ, ꯃꯥꯒ ꯃꯔꯩ ꯇꯧꯅꯔꯨꯕꯗ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯈꯪꯏ. ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ. ꯑꯗꯨꯕꯨ ꯁꯥꯍꯨꯝ ꯀꯟꯅ ꯊꯣꯛꯈ꯭ꯔꯦ. ꯈꯨꯁꯤꯁꯨ ꯃꯃꯥꯅ ꯆꯠꯈꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯑꯗꯨ ꯊꯣꯛꯂꯛꯂꯤ. ꯃꯈꯨꯠꯇ ꯃꯥꯒꯤꯅꯤ ꯍꯥꯏꯅ ꯃꯃꯥꯅ ꯂꯩꯕꯤꯕ ꯇ꯭ꯔꯣꯂꯤ ꯕꯦꯒ ꯃꯆꯥ ꯑꯗꯨꯃꯁꯨ ꯌꯥꯜꯂꯒ, ꯕꯨꯕꯣꯛ, ꯑꯩꯈꯣꯏ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯏꯕꯦꯝꯍꯜ ꯐꯤꯖꯤ ꯑꯗꯨꯅ ꯁꯤꯡꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯏ. ꯕꯨꯕꯣꯛ, ꯌꯨꯝꯗ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯚꯦꯃꯥ, ꯈꯔ ꯂꯩꯔꯒ ꯆꯠꯂꯅꯤ. ꯕꯨꯕꯣꯛꯁꯨ ꯁꯤꯗ ꯂꯩꯔꯅꯤꯌꯦ, ꯏꯁꯨꯒꯤ ꯅꯥꯛꯇ. ꯑꯌꯥ, ꯕꯨꯕꯣꯛ, ꯑꯁꯦꯡꯕꯒꯤꯔꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯏꯁꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ. ꯂꯥꯛꯑꯣ, ꯉꯁꯤꯗꯤ ꯏꯁꯨꯅ ꯆꯥꯅꯤꯡꯕꯗꯣ ꯂꯣꯏꯅ ꯕꯨꯕꯣꯛꯅ ꯊꯣꯡꯗꯧꯔꯕꯅꯤ. ꯑꯁꯨꯝꯅ ꯏꯕꯦꯝꯍꯜ, ꯔꯥꯁꯤ ꯑꯃꯗꯤ ꯈꯨꯁꯤ ꯂꯩꯃꯤꯟꯅꯔꯤ. ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯂꯩꯃ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ. ꯃꯄꯨꯔꯣꯏꯕ ꯁ꯭ꯌꯥꯝꯅ ꯍꯧꯖ ꯀꯌꯥꯔꯛꯅꯤ ꯀꯧꯕ ꯂꯥꯛꯈꯤꯕ, ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯗꯨꯅ ꯆꯠꯈꯤꯗ꯭ꯔꯦ. ꯋꯥꯈꯜ ꯂꯧꯁꯤꯡ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯃꯥ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯂꯕꯗꯤ ꯋꯥꯈꯜꯁꯨ ꯈꯔꯗꯤ ꯊꯣꯛꯀꯗꯕꯅꯤ. ꯃꯃꯥꯅ ꯑꯥꯗꯒꯤ ꯊꯥꯔꯛꯄ ꯁꯦꯟꯐꯝ ꯑꯗꯨꯅꯗꯤ ꯀꯣꯟꯅꯕ ꯅꯠꯇꯦ. ꯑꯃꯔꯣꯝꯗꯁꯨ ꯃꯃꯥꯅ ꯔꯥꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯀꯔꯤ ꯊꯕꯛ ꯁꯨꯗꯨꯅ ꯃꯥꯒꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯩꯁా ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅ ꯃꯁꯥꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯤ. ꯐꯥꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯕ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯃꯗ ꯃꯆꯥ ꯑꯗꯨꯕు ꯄꯣꯠꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯤ. ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯟꯖꯦꯟꯊꯣꯡ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤ. ꯃꯗꯨ ꯌꯧꯔꯛꯄꯗ ꯃꯁꯥꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ. ꯑꯗꯨꯒ ꯇꯞꯅꯞꯅ ꯂꯦꯞꯇꯨꯅ ꯃꯈꯥꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨ ꯌꯦꯡꯉꯤ. ꯂꯩꯃ ꯇꯞꯅ ꯍꯥꯏꯔꯛꯏ, ꯔꯥꯙꯤꯀꯥ, ꯅꯪꯒꯤ ꯅꯃꯥꯕꯣꯛ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ. ꯅꯃꯥ ꯁꯛꯂꯕꯤ ꯑꯩꯅ ꯏꯆꯥꯕꯨ ꯄꯥꯡꯒꯜ ꯁꯔꯦꯞ ꯐꯥꯅ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯄꯨꯔꯤ. ꯍꯌꯦꯡ ꯏꯆꯥꯅ ꯆꯥꯎꯔꯛꯂꯒ ꯃꯤꯠꯃꯥꯡꯗ ꯅꯤꯡꯕ ꯊꯨꯡꯗ ꯄꯨꯟꯁꯤꯗ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯀꯠꯊꯣꯛꯄꯇꯅ ꯁꯔꯨꯛ ꯑꯣꯏꯅ ꯍꯤꯡꯕꯗꯣ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯂꯣꯏ. ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯉꯁꯤꯗꯤ ꯄꯨꯟꯁꯤ ꯑꯁꯦ ꯂꯣꯏꯁꯤꯜꯂꯁꯤꯀꯣ. ꯑꯁꯨꯝꯅ ꯂꯩꯃ ꯃꯈꯥꯗꯨꯗ ꯆꯣꯡꯊꯅꯕ ꯁꯦꯝ ꯁꯥꯔꯤ. ꯃꯤ ꯌꯥꯝ ꯄꯥꯛꯅ ꯆꯠꯄꯁꯨ ꯅꯠꯇꯦ, ꯂꯀꯛ ꯂꯀꯛ ꯈꯔ ꯈꯔ ꯆꯠꯄꯅꯤ. ꯉꯁꯥꯏ ꯃꯈꯩꯗꯤ ꯏꯆꯝ ꯆꯝꯅ ꯂꯦꯞꯄ ꯃꯥꯟꯕꯅꯤ. ꯑꯗꯨꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯑꯗꯨꯅ ꯊꯣꯏꯗꯣꯛꯄ ꯍꯥꯏꯔꯝꯗꯦ. ꯑꯗꯨꯕꯨ ꯐꯂꯞꯇꯤ ꯌꯦꯡꯂꯝꯃꯤ. ꯃꯔꯝꯗꯤ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯂꯥꯟꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯃꯆꯥꯕꯨ ꯄꯣꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗꯨꯗꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯆꯣꯡꯊꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯔꯛꯄ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯎꯕꯗꯒꯤ ꯈꯥꯝꯃꯤ. ꯁꯅꯥꯅ, ꯇꯥꯃꯣ, ꯃꯥꯒꯤꯁꯤ ꯆꯣꯡꯊꯒꯗꯕꯒꯤ ꯃꯑꯣꯡ ꯃꯥꯟꯗ꯭ꯔꯣ? ꯑꯩ ꯈꯥꯝꯒꯦꯀꯣ ꯒꯥꯔꯤꯁꯦ, ꯑꯗꯨꯒ ꯆꯪꯁꯤꯜꯂꯁꯤ. ꯔꯥꯖꯦꯟ ꯅꯥꯀꯜ ꯑꯃꯗ ꯆꯪꯁꯤꯟꯗꯨꯅ ꯈꯥꯝꯃꯤ. ꯁꯅꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯏꯕꯦꯝꯃ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯔꯥꯖꯦꯟꯁꯨ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯁꯦ ꯑꯃꯨꯛꯇ ꯀꯨꯝꯊꯣꯔꯛꯎꯅꯦ ꯅꯣꯏꯕꯣ. ꯂꯩꯃ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ, ꯅꯈꯣꯏꯁꯨ ꯂꯝꯕꯤ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤꯒꯨꯝ ꯆꯨꯝꯅ ꯆꯠꯈꯤꯕ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤꯅꯣ ꯑꯩꯕꯨ ꯈꯥꯝꯃꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯆꯠꯂꯣ. ꯁꯅꯥꯗꯨ ꯋꯥ ꯉꯥꯡꯗ꯭ꯔꯦ. ꯂꯩꯃꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯉꯣꯟꯂꯣꯝꯗ ꯆꯤꯡꯊꯩ. ꯂꯩꯃꯁꯨ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯁꯅꯥꯅ ꯆꯤꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯥꯛꯏ. ꯑꯅꯤꯃꯛꯇꯨ ꯁꯣꯔꯣꯛꯇꯨꯗ ꯎꯞꯇꯨꯅ ꯇꯨꯁꯤꯟꯃꯤꯟꯅꯩ. ꯇꯟꯖꯥꯗꯨꯗ
ꯇꯨꯡꯗ ꯄꯣꯔꯤꯕ ꯔꯥꯙꯤꯀꯥꯁꯨ ꯆꯩꯅꯥ ꯐꯥꯎꯕ ꯃꯥꯜꯂꯤ ꯀꯟꯅ ꯀꯟꯅ ꯀꯞꯂꯛꯂꯤ꯫ ꯔꯥꯙꯤꯀꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯩꯃ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯕꯨ ꯊꯦꯝꯃꯤ꯫ ꯔꯥꯖꯦꯟꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯅꯥꯕꯨ ꯆꯤꯡꯈꯠꯂꯤ꯫ ꯁꯅꯥ ꯈꯤꯇꯪ ꯆꯠꯊꯣꯛꯇꯨꯅ ꯀꯞꯄ ꯊꯦꯝꯂꯤꯕ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯅꯈꯣꯏꯅ ꯅꯆꯥꯁꯦ ꯄꯣꯛꯂꯒ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯌꯥꯎꯗꯕ ꯊꯕꯛ ꯇꯧꯒꯦ ꯈꯜꯂꯤꯕꯁꯦ? ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯏꯆꯥꯒꯤ ꯈꯟꯗꯨꯅ ꯍꯤꯡꯅꯔꯤꯕꯅꯤ꯫ ꯅꯪ ꯅꯨꯄꯤ ꯅꯠꯇ꯭ꯔꯣ? ꯍꯥ? ꯑꯗꯨꯁꯨ ꯃꯩꯇꯩ ꯅꯨꯄꯤ꯫ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯍꯥ? ꯅꯪ ꯃꯗꯨꯒꯤ ꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯅꯆꯥ ꯅꯨꯡꯁꯤꯕ ꯈꯪꯏ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯊꯥꯡꯂꯤꯕꯁꯦ? ꯁꯨꯃꯥꯏꯅ ꯇꯧꯒꯗꯕ ꯂꯩꯔꯗꯤꯅꯦ ꯅꯆꯥꯗꯨ ꯄꯣꯛꯎꯅꯨꯅꯦ ꯏꯕꯦꯝꯃ꯫ ꯃꯃꯥ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ ꯄꯣꯛꯎꯅꯨ꯫ ꯅꯣꯏꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯤꯅꯅꯦ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤꯗ ꯃꯥꯡ ꯊꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯇꯨꯡ ꯁꯨꯝ ꯍꯜꯂꯛꯏꯕꯁꯦ꯫ ꯉꯝꯂꯣꯏꯗꯧꯕ ꯂꯩꯔꯗꯤ ꯉꯜꯂꯤꯉꯩꯗ ꯃꯥꯡꯍꯟꯈꯤꯕ ꯀꯩꯗꯧꯒꯦ? ꯍꯧꯖꯤꯛ ꯇꯥꯏꯕꯪ ꯑꯁꯤꯗ ꯇꯤꯜꯂꯛꯄꯒ ꯅꯪꯅ ꯃꯥꯡꯍꯟꯅꯕ ꯇꯧꯔꯤꯁꯦ, ꯃꯁꯤꯅ ꯅꯁꯥꯅ ꯅꯁꯥꯗ ꯄꯥꯞ ꯀꯌꯥꯝ ꯂꯪꯁꯤꯟꯖꯩ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯅꯪꯗꯤ ꯃꯇꯤꯛ ꯆꯥꯗꯦ." ꯁꯅꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯗ ꯂꯩꯃ ꯃꯄꯤ ꯇꯞ ꯇꯞ ꯁꯤꯟꯊꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯖꯒꯥꯁꯤꯗ ꯅꯪ ꯂꯩꯔꯕꯁꯨ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯦ ꯅꯪꯁꯨ ꯇꯧꯔꯛꯀꯅꯤ꯫ ꯑꯩꯕꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯃꯥ ꯍꯥꯏꯔꯕꯁꯨ ꯍꯥꯏꯔꯣ, ꯃꯃꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯔꯕꯁꯨ ꯍꯥꯏꯔꯣ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯏꯆꯥꯒꯤꯅꯦ, ꯏꯆꯥꯒꯤꯗꯃꯛꯇꯅꯦ." "ꯁꯤꯒꯤ ꯍꯣꯠꯅꯔꯤꯕꯁꯦ ꯅꯆꯥꯒꯤꯅꯤ ꯍꯥꯏꯕꯗꯤ ꯀꯩꯅꯣ?" ꯂꯩꯃ ꯈꯥꯝꯕ ꯉꯝꯗ꯭ꯔꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯂꯣꯏꯔꯛꯄꯗ ꯁꯅꯥ ꯑꯃꯗꯤ ꯔꯥꯖꯦꯟꯒꯤ ꯃꯥꯏꯊꯣꯡꯗꯨ ꯈꯪꯑꯣꯟ ꯑꯣꯜꯂꯤ꯫ ꯃꯤꯀꯨꯞꯇꯨꯗ ꯋꯥꯔꯤ ꯑꯗꯨꯅ ꯀꯣꯛꯊꯛꯇ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯒꯠꯂꯛꯂꯕꯒꯨꯝ ꯔꯥꯖꯦꯟ ꯌꯥꯝ ꯋꯥꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯆꯥꯎꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁꯅꯥ, ꯌꯨꯝꯗ ꯈꯟꯅꯔꯁꯤ꯫ ꯑꯉꯥꯡꯁꯨ ꯃꯊꯟꯇ ꯑꯥꯗ ꯂꯩꯔꯝꯂꯅꯤ." ꯑꯁꯨꯝꯅ ꯁꯅꯥ ꯑꯃꯗꯤ ꯔꯥꯖꯦꯟꯅ ꯂꯩꯃꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯃ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯣꯏꯅ ꯂꯩꯈꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝꯁꯨ ꯔꯥꯖꯦꯟꯅ ꯃꯈꯣꯏꯒꯤ ꯁꯥꯟꯗꯨꯅ ꯊꯝꯂꯤꯕ ꯚꯔꯥ ꯑꯃꯗ ꯄꯤꯗꯨꯅ ꯂꯩꯍꯟꯈꯤ꯫